시지 그냥 마루이 떠오셔라. ꯃꯩꯁꯤ ꯀꯔꯝꯕ ꯈꯞꯄ ꯑꯃ ꯑꯩꯁꯨ ꯋꯥꯗꯣꯏꯁꯦ ꯃꯔꯣꯏꯒꯤ ꯕꯣꯗꯤ ꯂꯩꯔꯦ ꯕꯗꯥꯝ ꯂꯩꯔꯦ ꯃꯔꯨ ꯂꯩꯔꯦ ꯃꯔꯣꯏ ꯈꯦꯀꯥꯏꯒꯨꯝꯕ ꯆꯪꯒꯗꯕ ꯆꯜꯂꯤ ꯁꯤ ꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯌꯥꯝ ꯆꯥꯡ ꯑꯃ ꯇꯧꯖꯩ ꯃꯥꯁꯦ ꯃꯪꯒꯟ ꯇꯧꯕꯩꯔꯣ ꯕꯗꯥꯝ ꯁꯤꯗ ꯃꯪꯒꯟ ꯍꯥꯟꯅ ꯃꯪꯒꯟ ꯕꯗꯥꯝ ꯍꯥꯟꯅ ꯕꯗꯥꯝ ꯕꯣꯗꯤ 마기디 마로이 통바시 딜롱처럼 여기 너무 이스타일에 따르는 너무 알루하나 손자래 마로이는 홍로가 약간 Tempo de rapear. Tem que parar bem. Não está na tada não. Besin na trau ya ya ya. Sab sab. Besan kara. Kan wala chini ramaza. चीनी ने बेसन ने मसाले को मचू मचू ना चाव चीनी वाले मतौ तो कुछ खाएंगे पसंद 자기도 하잖아. 그런 거는 나오는 게 아니죠. 네. 네, 맞습니다. 많이 학생비로 가이드로 전락보기 바다는 거는 우리가 무슨 네 마루이신 무슨 오늘 실그노라 하이보가 싱가 하이보가 싱가 좀 할까봐
ꯍꯥꯞꯆꯤꯜꯂꯛꯄ ꯁꯤꯜꯂ ꯕꯗꯥꯝ ꯍꯥꯞꯄꯅꯤ ꯑꯔꯣꯏꯕꯩꯁꯦ ꯁꯤꯗ ꯕꯗꯥꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯐꯤꯅꯤꯁꯤꯡꯅꯤ 하오이드라도 그냥 가방에 다시면 시내 바바기 마이 맘마들이 시내한테 마루에 동부샵 마이 먹게 되나 봐 시내 마루